ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯂꯥꯏꯔꯤꯛ ꯃꯌꯦꯛꯁꯤꯗ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤꯅꯣ ꯃꯤꯁꯅ ꯅꯣꯡꯃꯒꯤ ꯐꯖꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯦ? ꯀꯌꯥꯝ ꯐꯖꯔꯒꯦ ꯍꯥꯏꯁꯦ? ꯐꯤꯂꯝ ꯁ꯭ꯇꯥꯔꯗꯒꯤ ꯍꯦꯟꯅ ꯐꯖꯔꯕꯣ? ꯌꯥꯝ ꯐꯖꯩ. ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯤꯁꯇꯒꯤ ꯍꯦꯟꯕ ꯑꯃꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤꯌꯦ. ꯑꯩꯅ ꯌꯥꯝꯅ ꯂꯩꯕꯤꯒꯗꯕꯁꯤ ꯃꯉꯥꯏꯔꯦ. ꯑꯉꯥꯡ ꯃꯉꯣꯟꯗꯕꯨ ꯑꯩꯅ ꯀꯔꯤ ꯄꯥꯝꯗꯅ? ꯁꯤꯗꯕꯨ ꯃꯀꯣꯛ ꯆꯥꯛꯄ ꯀꯧꯗꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦꯕ? ꯐꯅ ꯍꯣꯂꯤꯋꯨꯗ ꯑꯣꯏꯒꯦꯔꯥ ꯕꯣꯂꯤꯋꯨꯗꯀꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯒꯦꯔꯥ ꯃꯤꯁꯇꯩ ꯍꯦꯟꯕꯤ ꯑꯩꯒꯤ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯝꯇ ꯎꯗ꯭ꯔꯤ. ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯁꯤꯅꯤꯅꯦ. ꯍꯦꯛ ꯎꯕꯗꯅꯦ ꯐꯤꯒꯔꯒꯁꯦ ꯃꯊꯧ ꯇꯧꯕ ꯂꯩꯗꯅ ꯁꯨꯝ. ꯅꯪ ꯑꯃ ꯏꯕꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ. ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯤ ꯌꯥꯝ ꯂꯨꯔꯕꯅꯦ. ꯁꯛꯅꯒ ꯆꯟꯅꯔꯣꯏꯗꯕ ꯃꯇꯥꯡ ꯌꯥꯝ ꯂꯥꯛꯈꯤꯅꯤꯀꯣ. ꯃꯨꯟꯅ ꯈꯜꯂꯨ ꯏꯕꯨꯡꯉꯣ. ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯕꯅꯦ. ꯑꯗꯨꯗꯅꯦ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯀꯣꯏ ꯐꯪꯗ꯭ꯔꯤꯗꯣ. ꯅꯁꯛ ꯍꯥꯏꯔꯦ ꯑꯩꯗꯧꯅ ꯐꯖꯕꯕꯨꯗꯤ ꯅꯠꯇꯦꯕꯨ ꯑꯗꯨꯝ ꯀꯕꯨꯛꯇꯤ ꯌꯥꯏꯗꯅ. ꯗꯣꯛꯇꯔꯅ ꯉꯔꯥꯡ ꯁꯥꯎ ꯐꯠꯇꯦ ꯍꯥꯏꯔꯝꯃꯤꯗꯣ ꯀꯥꯟꯅꯗꯕꯗ ꯌꯥꯝ ꯈꯟꯖꯒꯅꯨ ꯃꯤꯁ. ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯔꯝꯒꯦꯀꯣ. ꯉꯥꯏꯔꯝꯃꯣ ꯍꯥꯏꯗꯦ. ꯅꯪ ꯑꯗꯨꯝ ꯆꯠꯆꯒꯣ. ꯑꯩ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏꯀꯣ. ꯃꯤꯁꯅ ꯁꯥꯎ ꯐꯠꯇ꯭ꯔꯤꯃꯧꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏ. ꯑꯩ ꯃꯄꯥꯟ ꯊꯣꯛꯑꯝꯃꯒꯦ. ꯑꯗꯣ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗꯗꯤꯅꯦ ꯑꯃꯨꯛ ꯄꯩꯔꯒ ꯊꯣꯛꯂꯛꯀꯅꯨꯀꯣ. ꯑꯩ ꯍꯥꯟ ꯊꯣꯛꯑꯝꯃꯒꯦ. ꯕꯥꯏ ꯕꯥꯏ. ꯃꯁꯤ ꯉꯥꯡꯁꯤꯕꯨ ꯑꯩ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣꯕ? ꯑꯁ ꯌꯥꯝ ꯆꯌꯦꯠꯅꯕ ꯑꯉꯥꯡꯁꯤꯕꯨ. ꯁꯣꯔꯤ. ꯁꯣꯛꯄ꯭ꯔꯣ? ꯁꯣꯛꯇꯤ. ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ. ꯖꯦꯕꯤ, ꯅꯪꯗꯤ ꯀꯔꯝꯕ ꯅꯨꯄꯤ ꯄꯥꯝꯒꯦ? ꯁꯦꯛꯁꯤ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯅꯨꯄꯤ ꯄꯥꯝꯒꯦꯕ? ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯃꯤꯁꯄꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦꯗ. ꯀꯝꯗꯧ ꯏꯕꯨꯡꯉꯣ? ꯈꯔ ꯈꯨꯏꯕ꯭ꯔꯥ? ꯂꯩꯅꯥ, ꯑꯩ ꯂꯣꯏ ꯈꯪꯉꯤ. ꯅꯪꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯕ. ꯑꯩ ꯃꯇꯝ ꯈꯔꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ. ꯑꯩ ꯅꯪꯉꯣꯟꯗꯅꯦ ꯀꯔꯤꯝꯇꯒ ꯍꯥꯏꯖꯔꯔꯣꯏ. ꯀꯣꯏꯁꯨ ꯍꯥꯏꯖꯔꯔꯣꯏ. ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ. ꯑꯔꯤꯕꯤ ꯑꯣꯟꯒꯦꯔꯥ ꯅꯨꯄꯥ ꯐꯪꯗꯕꯤ ꯑꯣꯟꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ. ꯀꯩꯁꯨ ꯅꯠꯇꯦꯗ. ꯑꯗꯣ ꯃꯤꯁ, ꯁꯤꯃꯗꯤ ꯍꯥꯏꯍꯧꯒꯦ. ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄ ꯃꯤꯀꯞꯇꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ. ꯁꯤꯃꯗꯤ ꯈꯪꯖꯤꯟꯕꯤꯌꯨ ꯃꯤꯁꯅ.